Lakhipur Online Putoksaba July ki tang taramari Laibak Pokpa Numit ki Khomjinba Pao tabirase. Ahanbada Maruoiba Pao Assam Assembly da the voter ki matang na khana nai nakre state asida nio lising marputra mathoi chahum kamar pumanga the voter oina lai hairi Barak Tampak ki sign agency ki mahiroi singna rajya tha ki beauty pageant ta manamatam kya laurakre Gawahati ki imalak pe Thoibi Kunrak Pamongbi Radha Devi Gilana Tharomda Manipuri People's Front na awaba phongdorokle Nahalomi Marup Korotandi ki executive member Sanasam Tole na manung matam sadana laikidabada awaba phongdokre Nagaland ki Chumu ke Dima district ta IED Pokaibada Assam Rifles ki personnel amasire Marina Sokle Manipur ki Bhumeshwari na Asian Under 23 meter chani 5 km jelda bronze medal laurakre amasung Ahum Suba KH Arab Jan Begum Memorial Sub-Junior Futsal Football Tournament Hokre. Hauzik Mapungiba Pao tabirase. Assam Assembly ki ngarang tarungni chamba nimita di voter ki matang khana nei nakre MLA Nurul Islam na pukat ki bawang amagi paukhonda State ki Home and Political Affairs Loisong Chupuri pa Chief Minister Dr. Himanta Biswa Sarma ki mahut sindana Mantri Pijus Hazarika na phongdok ki bada handakta state asigi voter list ta nio lising marpotra matoi jahom gamathu manga ki maming manakta D haina mark thamkhre hairi Sonitpur district ta khwaidagi jamna di voter lising tarahumdoi chatret ka taramapan lairi asigi matungda board petada lising nipan rasum number mathoi aduga Udalguri amasung Nagaon da di voter lising taret chanipan hena lai hairi while chathakibagi matungda di voter ki case singi manungda mioi lising ya kai taruka chatret ka kunipan bu foreigners tribunal da bharat macha natte haina logokre matung tarakpa tangkakta high court ta appeal tawkiba mioi singi manungda mioi chanipan ka kunthra mathibu mirebak machani haina while pikre asitanatana foreigners tribunal na mioi lising ompumanga chamaga humbutra mathoi High Court na mioi nipunithoi amasung Supreme Court na mioi ahumbo Bharat ki nagarik ni haina lawthokre haina mahakna makhata na khanganki Barak Tampak ki sign agency ki mairoi singna rajya tha ki beauty pageant ta manamatum kya laurakre Amar Ras Acharji ki makha de training phanglaba mioi singi manungda S Wangamba Luangna Master Assam Parwas Laskorna Mr. Assam Brand Ambassador Meghaditya Devnath na Miss Teen Assam amasung Sanjali Singhana Miss Teen Assam Brand Ambassador ki manapurakre Dibu Kanto Rajbangsi na Mr. Teen Assam ki Rehan Borbuya na First Runners Up aduga Munirani Singhana Mrs. Assam amasung Rohit Mojumdar na Mr. Barak Vili amasung Debut Model of the Year lising aniga kuntaru ki mana laurake makoi bahau ki banong maijing numit ki nungthilda Silchar Railway Station da taram na okre Gawahati ki Rajbari Manipuri Bosti ki Imalak te Thoibi amasung Kunai ki Hiram Kayada Lamjing Maira Wirambi Kundrak Pamongbi Radha Devi Ine Radha ki Lani Thauram Ngarang Inga ki Tarahumdoi Nipanba Ningthokaba Numita Pangthokre Miyam ki Damak Kathokpana Masarup Wirambi Ima Asigi Thabak Thauram Singbu Sakhang Bidana Kumja Lising Aniga Konumdoi ki Mars ki Tang Amata Prat ki Thoidok Hendokpa Mana Prerana Award Pangkrabini Kunai Sigi Tang Labalan Wirambi MPF ki Oinati Singthadana Loinai Jabi Ima Asi Haukiba July ki Tang Amada Laikidabani Lana Thauramasida MPF ki Maigedagi Advisor Thoksong Hoba President Yangkhom Upendra Vice President GK Laisingbam Secretary General M. Priyadarsani Assistant General Secretary Maisnam Basan Cultural Secretary RK Tampasana Treasurer M. Suresh na Chingbana Saruk Yadana Laikhidabi ki Maphamda Punna Hailei Katminaki Laikhidabi Inai Radhana Tandamasigi Damak Kathok Pidama Pumba Puari Una Mutnaidan Lahoragani Hairadana Mahakilana Thauram Namida Sida Ishor ki Khoyada Inna Chingna Laipo Rasuna Haina Manipuri People's Front Gawahati ki Maigedagi Secretary General M. Priyadarsani Devina Paudam Lakle Award Mars Ama Dising Aniga Kunundoida Mingthol Pangkrabi Ikunai Sigidi Tangaba Lam Ama Obirambi MPF na Amuk Saithadinasu Loiba Kamba Naira Dabini Nahak na Kathok Pilang Papumba Puari ka Putnai Kuna Lehoragani Nasi Bilan
Nahalomi Marup Korokanti Executive Member Sanasam Tolen na manung matam satana laikidabada awaba phongdokpagi mifam ama July gi tang 12 nongmaijing nimit club asigi Korokanti da laiba sanglen na pangthokre club ki president Kontaujam Mangan Jauna mifam mapo na pangthokiba awaba phongdokpagi mifam asida laikidraba Sanasam Tolen gi maramda Sanasam Bishopati Ahibam Bimol Kanta Nongmaitem Nilkanta Sanasam Sunamani Kontaujam Raju amasung Sanasam Direna Chengbana wapung thambiki matungda minute amatumina leptana laikidrabagi thawaina lairam lenda ingna chikna lairunabagi damak thongizaki panbayai Sanasam Tolen sana khonabada thawai yawa misakama oina football masanada club amadi Korokandi khungang asigi mahut sinduna sanaba kayada saruk yakibadana piklingai dagi hauna club asigi damak thawai yauna chen chongjaramba misakamani hairi Nagaland ki Chumu Kedima district ki Khopanalada IED ne haina chingnaba pokhaiba ki thodokta Assam Rifle ki personnel ama sire masung atopa marina sokle Director General of Police DGP Rupin Sharma ki pawama ki matungina bomadu autoriksha amada ki pokhaiba oikani haina chingnari adumoinamak authority singna thodogasi ki matangna thijinba hokre masung akupa marol singhairi haina mahakna makhata na phongdokhi thodogadu civilian amata sokibagi paw leite Paugi matungina ngarang nungtil pung ani taba matamda Assam Rifles ki convoy adu Dimapur tamna chalingai manungda bomadu pokhai ki bani hairi Asok personal sing adulai nabagi damang Dimapur da leiba Christian Institute of Health Sciences and Research ta pukatkre amoromda Nagaland ki Chief Minister Matthew Riona thodokadu akan mamongda janingdaba phongdokre social media da thadorokpa post amada CM Nephew Riona thodokasida chenaba miyoi singwa masak khangdoklaga ain gi mangna puthokani haina mahakna phongdokhi China ki Ordos ta pangthokpa ahanba Asian Under 23 Athletic Championship ta Manipur gi sanaroi Widrom Bhumeshwarina nupi gi meter 9 gi lamjenda bronze medal laudana lebaki mingche porakre Continental event asida mahakna minute aniga second tara dasamik kunda yauduna ahum suba mafam kanduna bronze medal asi pangkibani All Jiribam Sports Association asinduna Jiribam Higher Secondary School gi sanabungda team tarana sarubjaduna ngarangtagi hauduna pangthogliba ahum suba KH Arabzan Begum Memorial Sub-Junior Boys Under 15 Futsal Football Tournament Lisinganiga Kuntaru Hauna Bimatungina AJS ki President S. Manito na hudokre Tournament asigi ahanba match ta Sonapur GPS na UPC Uchatholbo goal 8-0 da maitien kre Anisuba match na NFC na Yawol Club goal 3-2 da maitien kre Tournament asi Jiribam gi Pachau Chingong Laikai da leiba Muhammad Abdulna mahaki laiki jabaloi na bigiming da kachaba tournament ni Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroi beda maru oiba pau mukhanna Assam Assembly da devoter ki matang da khana nei nakre state asida niyo lising marpu tramathoi chahum gamarpu manga devoter oina lai hairi Barak Tampak ki sign agency ki mahiroi singna rajya tha ki beauty pageant ta manamatam kya laurakre Gawati ki imalakte ki athoibi khunrak pamongbi radha devi ki lan tharomda Manipuri People's Front na awaba phongdorokle Nahalomi Marup Korokandi ki executive member Sanasam Tolen na manung matam sadana laikidabada awaba phongdokre Nagaland ki Chumu Kedima district ta IED pokhaibada Assam Rifles ki personnel ama sire marina sokle Manipur ki Bhumeshwarina Asian Under 23 meter 5 km bronze medal laurakre amasung ahum suba KH Arabzan Begum Memorial Sub-Junior Futsal Football Tournament hokre Lakhipur Online YouTube channel gi pau sandok jaba ngasigi oinadi matang asida loijare